Yaiskul Assembly Constituency da Khwaidagi Kanna fight Tougadouribasi NPP ga Oigani Brinda. Lakliba Taraganitoi Suba Manipur Legislative Assembly Mikhal da Yaiskul Assembly Constituency da Khwaidagi Kanna fight Tougadouribasi National People's Party NPP ga Oigani loinana athuba matamda mahak karamba political party da yawgodagi haibadu lauthoklagani haina AC asi da mirep oinana ba thaurang tawribi Brinda na phongdokre waphamase ngarang Yaiskul Assembly Constituency Election Committee na sinduna Imphal East ke Ningthem Pukri mamang ayang pali makha lerakta pangthokiba miyam gi mifamda AC asi da mirep oinana ba thaurang tawribi Brinda na phongdokibane mahak na makata na haikhe lakliba assembly mikhal asi da mahak na mirep oina thorakpagi maramde ngasigi lairik laisu ningthina hairaba naha singi oiba tungi vision asi yengbada security amata lairaktaba amade naha sing asina mahi masing ningthina tamba loiraga thabak phangbagi security lairaktaba sigi yenglaga thorakpane ngasi manipur da lariba phibam asida asum makha chatharabade lamsu lehauraroi thabaksu lehauraroi naha sing asigi tungi lambi asi amamba ohauragane ngasigi lairiba laingak asida khwaidagi impact pigadoribasi laira aduga khwaidagi mangjaribasina naha sing asine maramaduna naha sing asina tungda lakadoriba lambi sing ase ningthina yangsinbaga loinana khana nainariba sing ase makhoi taraga loksinba yaba sing adu loksinduna phirep lahonninge masida mani amasung muscle power da taraga lairaga de khwaidagi mangjagadoriba ase lairaba singa naha singane miyamna aphaba achumba pamlabade aphaba phangane aranba du khallabade adum aranba phangani hainasu mahakna makhatana phongdokhe moreda nongmaina kaplambadage miyoi ama sire ama sokle thogdok adu da senabani haiba miyoi amagi yum miyam horoktuna thugaikhre nongmaina kaplambadage miyoi ama sire ama na phibam thina sokle thogdok adu da senabani haiba miyoi amagi yum miyam horoktuna thugaikhre thogdok asing han more ward number 5 more muslim nagar laikai da thokibane ngahan numidang pung 3:30 rom tabada Breezer car AS 11N 6301 asi thawduna lakpada mafam aduda lairamba miyoi amana nongmai kapsilakpadage gari adubu thawrakpa Ras Gazmir chahi kunganithoi apokpa Khenu Prasad Gazmir More ward number 8 tagine soklaba miyoi adude MD Mubarak chahi kunmari apokpa MD Tomba Sekmaizin dagine thawdok asida senabani haiba miyoi adugi mamingde More Muslim Nagar laikai dage MD Jahul Haq Elias Rohit chahi kuntraganithoi ni haide soklaba Mubarak ngahan More Hospital da pukhatlaba matung ahan bagi oina layeng chatharaba matungda makha taba layengge Imphal gi Rims Hospital da laikanari haire thajaba yaba pauna hai miyoi aduna thogduna lakpa car MD Jahul Hakna lambi da khamhallaga nongmaina kapsinbani haire maduda Ras Gazmir khudakta laikhide loinana atopa miyoi aduna nongmaina panbadagi sokhe nongmaina panduna siraba miyoi adu Rohitna puraga More ward number 2 Mission Tank ta laiba CC Church mamangda hundok lambani haire asiba haksang ama kar manungda laire haiba pau tabadagi police na mafam aduda sangsinduna asiba haksang lokhatkhe loinana case ama register tawbaga loinana asiba haksang post mortem gi damag Imphal gi Jenims ta pukre haire nakal amarom da thogdok asida Chennai hairiba Rohit ke mayum ngarang ayuk laikai miyam horoktuna thugai khre thogdok asigi matangda Manipur Muslim Council More gi president Razauddin na ngahan numidang thokiba thogdok ta laikhidraba amade asok apan nangan pasi nungaitaba poe loinana nihat asida senabani hairiba miyoi ase hauji lotkibadagi thiba khangdana laire loinana mihat athuba matamda faduna maralgi matungina dande piyo mihat asi fanaba honabada council gi maikaidagi angamba mateng pangani haikhe aroibada tabiriba pumnamakpu thagatjari